US da asylum seeker kakthakibadagi US da chatpagi ayaba fanglaba Chin Kuki refugee kaya New Delhi da Ngaonare. US ki President Donald Trump na leibak aduda asylum seeker pirambasing adu kakthakibadagi US da chatpagi chatnabagi ayaba fangladuna flight ticket fawba kaklamlaba Myanmar Chin Kuki sing New Delhi da Ngaonaduna leire. Chahi kaya Delhi da leiraklaba Myanmar Chin Kuki refugee sing adu US da asylum ama oina leibagi ayaba fangladuna US da netana khunda leitaragani haina yamna asa chawna leirakhibani. Adubu US ki President Donald Trump na tha asigi kunda US Refugee Admission Program gi makada leibak aduda refugee sing changlakpa khudakta thingjinkhibadagi US da chatkani haina flight ticket fawba kakluraba Chin Kuki sing adu Ngaonaduna leire. Myanmar gi Chin state tagi haujikna John Domi Baptist Church ta pastor oina leiba Shiana Wonpi asi haukiba chahi 13 rom New Delhi da refugee oina leikhibani. Miyoi asi US da mahaki imung manunga loinana asylum lauduna khunda leitanaba US dagi ayaba fangladuna chatnaba mapung phaba thorang tawrurabani. US da flight ticket fawba kaklure US da chatkadauribani haiduna makoigi leiriba furniture amasung lanthum kaya sel tangkhai taraga yonthoklure. Makoina leiriba rent house sing adu fawba atopa mamanaba singda pithokre. Mahakta natana New Delhi da refugee oina leiriba Myanmar gi Chin Kuki sing US Refugee Admission Program makada asylum lauragani haina lanthum kaya yonthoklure luraga khudakta achingba thamjinkhibadagi Ngaonare.